ꯅꯪꯒꯤ ꯁꯥꯖꯦꯜ ꯂꯩ꯫ ꯑꯅꯤꯁꯨꯕ ꯇꯤꯃꯣꯊꯤꯒꯤ 1:3 ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯑꯀꯤꯕꯒꯤ ꯊꯋꯥꯏ ꯑꯃ ꯄꯤꯗꯦ꯫ ꯅꯪꯅ ꯀꯤꯔꯣꯏꯗꯕ ꯑꯃꯗꯤ ꯑꯊꯦꯝꯕ ꯑꯁꯤꯅꯤ꯫ ꯃꯤ ꯑꯌꯥꯝꯕꯅ ꯈꯟꯅꯩ, ꯑꯣ, ꯑꯩꯁꯤ ꯑꯊꯦꯝꯕ ꯊꯦꯡꯅꯗ꯭ꯔꯕꯗꯤ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯅꯪ ꯑꯊꯦꯝꯕ ꯊꯦꯡꯅꯒꯅꯤ, ꯅꯪ ꯇꯟꯍꯟꯅꯕ ꯑꯊꯦꯝꯕ ꯊꯦꯡꯅꯒꯅꯤ, ꯂꯥꯟꯅ ꯆꯠꯍꯟꯅꯕꯒꯤ ꯑꯊꯦꯝꯕ ꯊꯦꯡꯅꯒꯅꯤ, ꯐꯃꯨꯡꯗ ꯆꯪꯒꯗꯕ ꯀꯥꯟꯗꯅ ꯍꯧꯒꯠꯇꯨꯅ ꯂꯩꯅꯕ, ꯍꯧꯒꯠꯀꯗꯕ ꯀꯥꯟꯗꯅ ꯇꯨꯝꯊꯅꯤꯡꯅꯕ ꯑꯊꯦꯝꯕ ꯊꯦꯡꯅꯒꯅꯤ꯫ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯑꯊꯦꯝꯕ ꯊꯦꯡꯅꯩ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯊꯦꯝꯕꯗ ꯇꯧꯔꯣꯏ ꯍꯥꯏꯕ ꯉꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯇꯧꯔꯣꯏ ꯍꯥꯏꯕꯒꯤ ꯐꯣꯜ ꯑꯗꯨ ꯈꯪꯂꯕꯗꯤ 2 ꯇꯤꯃꯣꯊꯤ 1:3 ꯍꯥꯏ, ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯑꯀꯤꯕꯒꯤ ꯊꯋꯥꯏ ꯄꯤꯗꯦ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯊꯧꯅꯥ ꯐꯅ ꯊꯥꯖꯅ ꯂꯩꯕ ꯄꯥꯝꯃꯤ, ꯃꯉꯣꯟꯗ ꯆꯞ ꯌꯨꯡꯅ ꯊꯥꯖꯔꯒ ꯂꯩꯕ ꯑꯗꯨ ꯄꯥꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯥꯡꯒꯜꯒꯤ, ꯅꯨꯡꯁꯤꯕꯒꯤ ꯑꯃꯗꯤ ꯃꯁꯥ ꯂꯥꯛꯁꯤꯟꯖꯕꯒꯤ ꯊꯋꯥꯏ ꯄꯤꯕꯤꯔꯦ, ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯀꯔꯤ ꯄꯤꯕꯤꯔꯦ? ꯁꯥꯖꯦꯜ꯫ ꯀꯔꯤ ꯍꯥꯏꯕ? ꯁꯥꯖꯦꯜ꯫ ꯁꯥꯖꯦꯜ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯍꯥꯟꯅꯅ ꯁꯥꯖꯦꯜ ꯄꯤꯕꯤꯈ꯭ꯔꯕꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯥꯖꯦꯜ ꯂꯩꯖꯗꯦ, ꯏꯁꯥꯕꯨ ꯂꯥꯛꯆꯕ ꯉꯝꯖꯗꯦ ꯍꯥꯏꯕ ꯃꯔꯝ ꯆꯥꯗꯦ꯫ ꯃꯗꯨ ꯑꯃꯨꯛ ꯍꯟꯅ ꯅꯆꯤꯟꯗꯒꯤ ꯊꯣꯔꯛꯍꯟꯒꯅꯨ꯫ ꯑꯩꯈꯣꯏꯅ ꯖꯒꯥ ꯑꯃꯗ ꯁꯥꯖꯦꯜ ꯇꯧꯕ ꯉꯝꯗ꯭ꯔꯕ ꯐꯥꯎꯕꯗ ꯑꯆꯨꯝꯕ ꯑꯗꯨ ꯍꯥꯏꯗꯨꯅ ꯑꯩ ꯃꯗꯨ ꯇꯧꯔꯣꯏ ꯃꯔꯝꯗꯤ ꯑꯩ ꯇꯧꯅꯤꯡꯗꯦ ꯍꯥꯏꯕ ꯇꯥꯏ꯫ ꯃꯁꯤ ꯌꯥꯝꯅ ꯂꯨꯏ, ꯃꯁꯤ ꯌꯥꯝꯅ ꯂꯨꯏ, ꯑꯩ ꯉꯝꯗꯦ ꯍꯥꯏꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯔꯨꯕꯒꯤ ꯊꯥꯎ ꯅꯣꯏꯕꯤꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯑꯁꯤ꯫ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯩꯈꯣই ꯑꯁꯤ ꯑꯔꯨꯕꯒꯤ ꯀꯧꯈ꯭ꯔꯕꯅꯤ, ꯊꯥꯎ ꯅꯣꯏꯕꯤꯈ꯭ꯔꯕꯅꯤ ꯑꯃꯗꯤ ꯃꯄꯨꯡ ꯐꯥꯍꯟꯈ꯭ꯔꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯈꯪꯕꯤꯕ꯭ꯔꯥ? ꯑꯩꯈꯣꯏꯗ ꯄꯥꯡꯒꯜ ꯍꯦꯟꯅ ꯂꯩꯔꯤꯕ ꯑꯁꯤ ꯑꯔꯨꯕ ꯑꯗꯨ ꯇꯧꯕ ꯉꯝꯅꯕꯒꯤꯅꯤ, ꯑꯗꯨꯒ ꯃꯣꯃꯣꯟ ꯅꯣꯛꯄꯁꯨ ꯉꯝꯅꯕꯒꯤꯅꯤ꯫ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯑꯔꯨꯕ ꯊꯦꯡꯅꯅ ꯑꯇꯣꯞꯄ ꯗꯔꯀꯥꯔ ꯂꯩꯔꯕ ꯃꯤꯕꯨꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯤ, ꯑꯗꯨꯒ ꯃꯗꯨ ꯂꯧꯁꯤꯜꯂꯨ ꯂꯥꯏꯐꯠꯇꯕ ꯀꯝꯗꯧꯏ ꯍꯥꯏꯕ ꯉꯝꯃꯤ꯫ ꯏꯁ꯭ꯋꯔꯅ ꯍꯥꯏꯕ ꯏꯟꯗꯕꯒꯤ ꯐꯣꯜ ꯂꯩ ꯑꯩꯈꯣꯏ ꯈꯪꯕ ꯐꯩ꯫ ꯄꯥꯞꯀꯤ ꯃꯥꯌꯣꯛꯇ ꯏꯁ꯭ꯋꯔꯅ ꯄꯥꯞꯄꯨ ꯋꯥꯌꯦꯟꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯐꯪꯕ ꯄꯥꯞꯀꯤ ꯐꯣꯜꯒꯤ ꯃꯇꯥꯡꯗ ꯈꯔ ꯉꯥꯡꯕ ꯐꯩ ꯈꯜꯂꯤ꯫ ꯏꯁ꯭ꯋꯔꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯒꯅꯨ ꯍꯥꯏꯕ ꯃꯇꯝꯗ ꯃꯗꯨꯃꯛ ꯍꯥꯏꯔꯤꯕꯅꯤ, ꯆꯨꯝꯅ ꯁꯨꯝ ꯍꯥꯏꯕ ꯅꯠꯇꯦ, ꯃꯁꯤ ꯌꯥꯊꯪ ꯑꯃꯅꯤ꯫ ꯇꯧꯒꯅꯨ ꯍꯥꯏꯕꯗꯤ ꯇꯧꯒꯅꯨ ꯍꯥꯏꯕꯅꯤ꯫ ꯑꯃꯦꯟ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯃꯁꯤ ꯈꯪꯗꯦ, ꯑꯗꯨꯒ ꯑꯩꯒ ꯗꯦꯕꯀꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯂꯧꯕ ꯑꯃꯅ ꯃꯤꯁꯤꯡꯅ ꯏꯁ꯭ꯋꯔꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯨꯅ ꯀꯤꯅꯔꯛꯇꯕ ꯑꯁꯤꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯏꯁ꯭ꯋꯔꯕꯨ ꯂꯥꯟꯅ ꯀꯤꯕꯒꯤ ꯋꯥ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯀꯤꯕ ꯑꯗꯨꯅꯤ꯫ ꯏꯀꯥꯏ ꯈꯨꯝꯅꯗꯕ ꯊꯧꯑꯣꯏꯗꯕ ꯑꯗꯨꯅꯤ꯫ ꯃꯗꯨꯒꯤ ꯐꯣꯜꯁꯤꯡ ꯂꯩ꯫ ꯔꯣꯃꯤꯌꯥꯒꯤ 3:12 ꯌꯦꯡꯁꯤ꯫ ꯐꯣꯜꯁꯤꯡꯗꯨꯅꯤ: ꯏꯁꯥ ꯁꯨꯡꯂꯥꯛ ꯂꯥꯛꯁꯤꯟꯖꯗꯕ ꯑꯁꯤꯅ ꯑꯋꯥꯕ ꯄꯨꯝꯆꯥꯏ ꯆꯥꯏꯕ ꯄꯨꯟꯁꯤ ꯑꯣꯏꯍꯜꯂꯤ꯫ ꯔꯣꯃꯤꯌꯥ 3:12꯫ ꯑꯗꯨꯅꯗꯤ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯀꯔꯤ ꯐꯣꯜ ꯐꯪꯕꯒꯦ? ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯧꯖꯤꯛ ꯅꯈꯣꯏꯅ ꯏꯀꯥꯏꯔꯦ, ꯃꯔꯝꯗꯤ ꯃꯗꯨꯒꯤꯁꯤꯡꯗꯨ ꯑꯔꯣꯝꯕꯗꯤ ꯁꯤꯕꯅꯤ꯫ ꯑꯩ ꯋꯥꯍꯪ ꯑꯃꯠꯇ ꯍꯪꯖꯒꯦ ꯍꯧꯖꯤꯛ꯫ ꯅꯪꯅ ꯈ꯭ꯔꯤꯁꯇ ꯂꯧꯁꯤꯟꯗ꯭ꯔꯤꯉꯩꯗ ꯅꯪꯅ ꯆꯍꯤ ꯀꯌꯥ ꯄꯥꯞꯇ ꯍꯤꯡꯂꯨꯕꯗꯨꯒꯤ ꯃꯗꯨꯗꯒꯤ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯕꯒꯦ? ꯑꯃꯠꯇ ꯐꯪꯗꯦ꯫ ꯅꯪꯅ ꯐꯪꯕ ꯑꯃꯈꯛꯇꯤ ꯋꯥꯕ ꯑꯁꯤꯅꯤ꯫ ꯍꯣꯏ, ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯕꯗꯤ ꯐꯪꯂꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯤ ꯅꯪꯒꯤ ꯅꯨꯡꯗꯗꯤ ꯋꯥꯏ꯫ ꯑꯗꯨꯅꯗꯤ ꯏꯁ꯭ꯋꯔꯅ ꯍꯥꯏꯕ ꯏꯟꯗꯕꯒꯤ ꯀꯥꯟꯅꯕ ꯐꯪꯕ꯭ꯔꯥ? ꯐꯪꯗꯦ, ꯑꯃꯠꯇ ꯐꯪꯈꯤꯗꯦ, ꯍꯧꯖꯤꯛꯁꯨ ꯐꯪꯂꯣꯏ꯫ ꯄꯗ 22ꯗ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ
ꯄꯥꯞꯇꯒꯤ ꯅꯅꯤꯡ ꯇꯝꯍꯟꯕꯤꯔꯗꯨꯅ ꯏꯁ꯭ꯋꯔꯒꯤ ꯃꯅꯥꯏ ꯑꯣꯏꯔꯦ, ꯍꯦꯂꯦꯂꯨꯌꯥ꯫ ꯑꯩ ꯃꯁꯤ ꯄꯥꯝꯃꯤ꯫ ꯑꯩ ꯍꯧꯖꯤꯛ ꯂꯥꯏ ꯐꯠꯇꯕꯒꯤ ꯃꯤꯅꯥꯏ ꯑꯣꯏꯗꯦ꯫ ꯑꯁꯦꯡꯕ ꯇꯥꯟꯕ ꯅꯈꯣꯏꯒꯤ ꯃꯍꯩ ꯑꯃꯁꯨꯡ ꯑꯔꯣꯝꯕ ꯑꯗꯨ ꯂꯣꯝꯕ ꯅꯥꯏꯗꯕ ꯍꯤꯡꯕ ꯅꯈꯣꯏꯅ ꯐꯪꯂꯦ꯫ ꯑꯁꯦꯡꯕ ꯍꯥꯏꯕꯁꯤꯃꯛ ꯃꯅꯥ ꯑꯃꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯥ? ꯃꯔꯝꯗꯤ ꯑꯩꯅ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯕꯗꯤ ꯈꯪꯕ, ꯇꯧꯗꯤ ꯇꯧꯕ; ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯈꯪꯕ, ꯇꯧꯗꯤ ꯇꯧꯗꯕ; ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯗ ꯏꯔꯥꯜ ꯂꯩꯕ ꯐꯥꯎꯗꯕ, ꯏꯔꯥꯜ ꯁꯤꯗꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯇꯦ꯫ ꯑꯗꯨꯅ ꯑꯁꯦꯡꯕ ꯍꯥꯏꯕꯁꯤꯃꯛ ꯃꯅꯥ ꯑꯃꯅꯤ꯫ ꯃꯊꯪꯒꯤ ꯄꯗ 12 ꯄꯥꯞꯀꯤ ꯑꯇꯧꯃꯟꯗꯤ ꯁꯤꯕꯅꯤ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯒꯤ ꯈꯨꯗꯣꯜꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯂꯣꯝꯕ ꯅꯥꯏꯗꯅ ꯍꯤꯡꯕꯅꯤ꯫ ꯃꯁꯤꯗ ꯍꯥꯏꯔꯤꯕ ꯁꯤꯕ ꯑꯁꯤ ꯁ꯭ꯋꯔ ꯍꯣꯟꯕ ꯂꯦꯞꯄꯗꯨ ꯅꯠꯇꯦ, ꯃꯗꯨ ꯅꯠꯇꯦ ꯍꯥꯏꯅꯤꯡꯂꯤꯕ ꯑꯗꯨ꯫ ꯃꯗꯨꯅ ꯍꯥꯏꯔꯤꯕꯗꯤ ꯅꯪꯅ ꯈꯟꯕ ꯌꯥꯕ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯑꯋꯥꯕ ꯑꯗꯨꯅꯤ꯫ ꯉꯁꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯋꯥꯕ ꯃꯤ ꯀꯌꯥ ꯆꯔꯆ ꯆꯠꯂꯤ꯫ ꯅꯪ ꯃꯗꯨ ꯈꯪꯕ꯭ꯔꯥ? ꯑꯩ ꯈꯪꯏ, ꯃꯔꯝꯗꯤ ꯆꯍꯤ ꯀꯌꯥ ꯑꯩꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯅ ꯆꯔꯆꯀꯤ ꯃꯥꯏꯊꯣꯡꯗꯨ ꯎꯠꯇꯨꯅ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯍꯥꯏꯅꯗꯤ ꯍꯥꯏꯈꯤ, ꯑꯗꯨꯕꯨ ꯑꯩ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨꯅ ꯑꯇꯣꯞꯄꯕꯨꯁꯨ ꯅꯨꯡꯉꯥꯏꯍꯟꯈꯤꯗꯦ꯫ ꯑꯗꯨꯒ ꯅꯪꯅ ꯋꯥꯔꯤꯕꯗꯨꯗꯒꯤ ꯁꯔꯨꯛ ꯑꯃꯗꯤ ꯅꯁꯥꯒꯤ ꯁꯥꯖꯦꯜ ꯑꯃꯁꯨꯡ ꯅꯁꯥ ꯂꯥꯛꯁꯤꯟꯖꯕ ꯋꯥꯠꯄꯗꯒꯤꯅꯤ꯫ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯂꯩ, ꯑꯗꯨꯕꯨ ꯃꯗꯨ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯅꯪꯅ ꯃꯗꯨ ꯊꯩꯗꯣꯛꯇꯨꯅ ꯂꯩ꯫ ꯅꯪꯅ ꯃꯗꯨꯗ ꯏꯆꯝ ꯆꯝꯅ ꯐꯝꯕ ꯌꯥꯏ, ꯁꯤꯒꯤ ꯁꯦꯛꯁꯟ ꯑꯁꯤ ꯑꯩꯅ ꯅꯔꯚꯁ ꯀꯌꯥ ꯆꯠꯍꯟꯈ꯭ꯔꯦ꯫ ꯑꯩꯅ ꯅꯈꯣꯏꯗ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯔꯥꯜ ꯂꯩꯖꯕꯒꯤ ꯁꯛꯐꯝꯁꯤꯡ ꯑꯗꯨ ꯑꯩ ꯎꯔꯦ꯫ ꯅꯠꯇꯦ, ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯅꯨꯡꯗ ꯂꯨꯞꯍꯟꯈꯤꯒꯗꯕꯅꯤ꯫ ꯅꯈꯣꯏ ꯈꯔꯗꯤ ꯅꯈꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡꯗꯨ ꯇꯧꯗꯕꯒꯤ ꯅꯈꯣꯏ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯗꯨ ꯐꯣꯡꯗꯣꯛꯄꯗ ꯌꯥꯝꯅ ꯋꯥꯒꯗꯕꯗꯤ ꯅꯠꯇꯦ꯫ ꯃꯗꯨꯒꯤꯗꯃꯛ ꯁꯥꯖꯦꯜ ꯈꯔꯗꯤ ꯇꯧꯕ ꯇꯥꯏ꯫ ꯅꯪ ꯏꯁ꯭ꯋꯔꯒ ꯃꯇꯝ ꯂꯣꯏꯅꯕ ꯇꯥꯏ꯫ ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯌꯥꯝꯅ ꯋꯥꯏ, ꯑꯗꯨꯒ ꯑꯩ ꯌꯥꯝꯅꯁꯨ ꯆꯤꯜꯂꯤ꯫ ꯀꯔꯤ ꯇꯧꯕꯒꯤ ꯆꯤꯜꯂꯤꯕ? ꯑꯩꯒꯤ ꯆꯦꯛ ꯕꯨꯛꯁꯤ ꯆꯍꯤ ꯑꯃꯗꯤ ꯌꯦꯡꯈꯤꯗ꯭ꯔꯦ꯫ ꯑꯩꯒꯤ ꯄꯩꯁꯥꯒꯤ ꯃꯇꯥꯡꯁꯤꯃ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ, ꯑꯗꯨꯕꯨ ꯕꯦꯡꯛꯅꯗꯤ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯋꯥꯡꯕ ꯍꯦꯟꯒꯠꯂꯛꯄ ꯆꯦꯛꯁꯤꯡ ꯂꯩ ꯍꯥꯏꯔꯛꯏ꯫ ꯑꯩ ꯃꯗꯨ ꯈꯪꯗ꯭ꯔꯦ꯫ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤ ꯀꯔꯤꯗ ꯄꯥꯜꯍꯟꯕꯒꯦ ꯌꯦꯡꯁꯤ꯫ ꯅꯪꯒꯤ ꯌꯨꯝꯗ ꯀꯔꯤꯁꯨ ꯊꯤꯕ ꯈꯪꯗ꯭ꯔꯦ꯫ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯄꯣꯠꯅ ꯄꯩ ꯄꯩꯗꯨꯅ ꯂꯩ꯫ ꯅꯪꯅ ꯗꯔꯀꯥꯔ ꯂꯩꯔꯛꯂꯒ ꯂꯩꯒꯗꯕ ꯄꯣꯠ ꯑꯃꯠꯇ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯩꯅ ꯕꯦꯜꯀꯅꯤꯗ ꯀꯥꯈꯠꯂꯛꯄ ꯐꯥꯎꯕ ꯅꯪ ꯄꯥꯝꯗ꯭ꯔꯦ, ꯄꯥꯝꯕ꯭ꯔꯅꯦ? ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯌꯥꯅꯤꯡꯕꯒꯦ? ꯑꯩ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤ, ꯅꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯩ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯑꯌꯨꯛ ꯑꯁꯤꯗ ꯑꯩ ꯅꯈꯣꯏꯕꯨ ꯁꯥꯎꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯊꯕꯛ ꯃꯌꯥꯝ ꯂꯩ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯕ ꯈꯔꯗꯨꯗꯤ ꯑꯩꯈꯣꯏ ꯇꯧꯕ ꯇꯥꯏ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ, ꯅꯍꯥꯛꯀꯤ ꯁꯃꯁ꯭ꯌꯥꯁꯤꯡꯗꯨꯗꯒꯤ ꯆꯥꯗ 40-85 ꯃꯗꯨꯗꯒꯤ ꯍꯦꯟꯕ ꯐꯥꯎꯕꯒꯤ ꯆꯥꯡꯗꯤ ꯅꯪꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯨꯡ 1.5 ꯏꯁ꯭ꯋꯔꯒ ꯂꯣꯏꯅꯗꯨꯅ, ꯏꯁ꯭ꯋꯔ, ꯑꯩ ꯅꯪꯕꯨ ꯗꯔꯀꯥꯔ ꯂꯩ, ꯑꯩꯅ ꯋꯥꯁꯤꯡꯗꯨ ꯇꯥꯈ꯭ꯔꯦ,
ꯑꯗꯨꯕꯨ ꯏꯁ꯭ꯋꯔ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ, ꯅꯪꯅ ꯇꯧꯍꯟꯅꯤꯡꯕ ꯑꯗꯨ ꯑꯩ ꯇꯧꯕ ꯄꯥꯝꯃꯤ, ꯑꯗꯨꯅ ꯏꯁ꯭ꯋꯔ, ꯑꯩꯅ ꯁꯤꯗ ꯁꯨꯝ ꯐꯝꯃꯒ ꯅꯪꯅ ꯄꯥꯡꯒꯜ ꯍꯥꯞꯄꯤꯕ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯩꯒꯅꯤ꯫ ꯀꯔꯤꯅꯣ ꯅꯪꯅ ꯅꯣꯛꯂꯤꯕ ꯑꯁꯦ? ꯃꯁꯤꯅꯤ ꯅꯪꯅ ꯗꯔꯀꯥꯔ ꯂꯩꯔꯤꯕꯁꯤ꯫ ꯑꯩ ꯏꯁ꯭ꯋꯔꯒ ꯃꯇꯝ ꯂꯣꯏꯅꯕꯗꯤ ꯄꯥꯝꯃꯤ, ꯑꯗꯨꯕꯨ ꯁꯪꯕ ꯀꯥꯟꯗ ꯏꯁ꯭ꯋꯔꯒ ꯂꯣꯏꯅꯅꯕ ꯍꯣꯠꯅꯩ꯫ ꯄ꯭ꯔꯚꯨ ꯅꯨꯡꯁꯤꯕꯤꯌꯨ, ꯑꯩꯈꯣꯏꯅ ꯁꯪꯕ ꯀꯥꯟꯗ ꯏꯁ꯭ꯋꯔꯒ ꯂꯣꯏꯅꯅꯕ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯁꯤ ꯏꯁ꯭ꯋꯔꯒꯤ ꯂꯩꯒꯗꯕꯅꯤ꯫ ꯑꯍꯥꯟꯕꯗ ꯏꯁ꯭ꯋꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯙꯔꯃ ꯆꯦꯟꯕ ꯑꯗꯨ ꯍꯥꯟꯅ ꯊꯤꯌꯨ꯫ ꯅꯈꯣꯏꯁꯨ ꯑꯩꯈꯣꯏꯁꯨ ꯐꯖꯅ ꯈꯪꯅꯩ꯫ ꯅꯈꯣꯏ ꯈꯔꯗꯤ ꯍꯣꯏ ꯍꯣꯏ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯍꯥꯏ꯫ ꯃꯤ ꯂꯥꯈ ꯀꯌꯥ ꯉꯁꯤ ꯇꯤꯚꯤꯗ ꯌꯦꯡꯂꯤ꯫ ꯅꯈꯣꯏ ꯂꯣꯏꯅ ꯅꯨꯡꯁꯤ, ꯅꯈꯣꯏ ꯆꯔꯆꯇ ꯆꯠꯂꯤ, ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯗꯒꯤ ꯏꯁ꯭ꯋꯔꯒ ꯑꯆꯦꯠꯄ ꯃꯔꯤ ꯂꯩꯅꯗꯨꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯕꯗ ꯂꯩꯖꯕ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯤ꯫ ꯅꯪꯅ ꯁꯝ ꯍꯥꯠꯄꯗꯒꯤ ꯍꯧꯔꯒ ꯅꯪꯒꯤ ꯄꯩꯁꯥ ꯁꯤꯖꯤꯟꯅꯕ ꯐꯥꯎꯕ ꯏꯁ꯭ꯋꯔꯗ ꯂꯣꯏꯅ ꯍꯥꯏꯕ ꯌꯥꯏ꯫ ꯃꯉꯣꯟꯗ ꯉꯥꯏꯖꯗꯨꯅ ꯏꯁ꯭ꯋꯔ, ꯅꯪ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯌꯨ, ꯑꯗꯨꯒ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯀꯅꯤ꯫ ꯆꯔꯆꯇ ꯆꯠꯂꯒ ꯙꯔꯃꯒꯤ ꯑꯣꯏꯕ ꯃꯑꯣꯡꯁꯤꯗꯒꯤ ꯍꯦꯟꯅ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯌꯥꯝꯅ ꯊꯝꯕꯤꯔꯤ꯫ ꯅꯈꯣꯏꯅ ꯆꯔꯆ ꯆꯠꯄꯗꯨ ꯑꯩꯈꯣꯏ ꯄꯥꯝꯃꯤ, ꯑꯗꯨꯕꯨ ꯃꯗꯨ ꯇꯁꯦꯡꯅ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯇꯨꯅ ꯈꯦꯠꯅꯕ ꯄꯨꯔꯛꯄ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯗ꯭ꯔꯤꯃꯈꯩꯗꯤ ꯀꯅꯥꯗꯁꯨ ꯁꯥꯐꯨ ꯄꯤꯗꯦ꯫ ꯆꯔꯆꯅ ꯍꯤꯡꯗꯨꯅ ꯃꯩ ꯍꯧꯅ ꯀꯠꯊꯣꯛꯇꯨꯅ ꯂꯩꯕ ꯑꯗꯨ ꯇꯥꯏꯕꯪꯄꯥꯟꯁꯤꯅ ꯎꯕ ꯗꯔꯀꯥꯔ ꯂꯩ꯫ ꯁꯥꯖꯦꯜ ꯑꯃꯁꯨꯡ ꯏꯁꯥ ꯂꯥꯛꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯁꯥꯖꯦꯟ ꯋꯥꯠꯄꯗꯒꯤ ꯑꯔꯦꯝꯕꯗ ꯃꯥꯡꯂꯤꯕ ꯍꯩꯁꯤꯡꯕ ꯇꯧꯕ ꯉꯝꯕꯁꯤꯡꯗꯤ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ꯫ ꯌꯥꯆꯜ ꯂꯥꯛꯇ꯭ꯔꯒꯗꯤ ꯁꯒꯣꯜ ꯑꯃꯠꯇꯅ ꯃꯐꯝ ꯑꯃꯠꯇꯗꯁꯨ ꯆꯠꯄ ꯉꯝꯂꯣꯏ, ꯅꯠꯇ꯭ꯔꯒꯗꯤ ꯀꯣꯏꯉꯥꯎ ꯉꯥꯎꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯒꯅꯤ꯫ ꯀꯠꯊꯣꯛꯄ ꯁꯥꯖꯦꯜ ꯑꯃꯁꯨꯡ ꯃꯤꯠꯌꯦꯡ ꯆꯪꯕ ꯌꯥꯎꯗꯅ ꯄꯨꯟꯁꯤ ꯑꯃꯠꯇ ꯑꯆꯧꯕ ꯑꯣꯏꯕ ꯉꯝꯗꯦ꯫ ꯆꯍꯤ ꯃꯌꯥꯝꯁꯤꯗ ꯑꯩꯅ ꯇꯝꯈ꯭ꯔꯦ, ꯑꯩꯒꯤ ꯃꯇꯝꯒꯤ 40% ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯈꯨꯗꯣꯜ ꯑꯅꯤꯗ ꯊꯥꯗꯔꯝꯃꯤ, ꯃꯔꯝꯗꯤ ꯅꯪꯅ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯔꯒ ꯑꯃꯠꯇ ꯐꯖꯅ ꯇꯧꯕ ꯉꯝꯂꯣꯏ꯫ ꯅꯈꯣꯏ ꯈꯔ ꯑꯃꯒꯤꯗꯤ ꯂꯣꯏꯁꯤꯟꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯅꯤꯡꯈꯥꯏꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯅꯪꯒꯤ ꯂꯣꯏꯁꯤꯟꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯗꯨ ꯎꯅꯤ ꯈꯟꯕꯗꯒꯤ ꯅꯈꯣꯏ ꯈꯔꯗꯤ ꯌꯨꯝꯗ ꯐꯥꯎꯕ ꯍꯟꯅꯤꯡꯗ꯭ꯔꯦ꯫ ꯅꯪ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯃꯤꯠꯌꯦꯡ ꯊꯝꯕ ꯇꯥꯏ, ꯅꯪꯅ ꯍꯧꯈ꯭ꯔꯕ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯇꯥꯏ꯫ ꯅꯪꯅ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯗ ꯅꯄꯨꯛꯅꯤꯡ ꯂꯨꯞꯄꯨ, ꯅꯪꯒꯤ ꯈꯨꯗꯣꯜ ꯑꯗꯨ ꯀꯔꯤꯅꯣ ꯊꯤꯗꯣꯛꯎ, ꯑꯗꯨꯒ ꯅꯁꯥ ꯄꯨꯝꯕ ꯊꯥꯗꯧ꯫ ꯑꯩꯅ ꯇꯧꯒꯗꯕ ꯑꯗꯨꯗ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯂꯩꯅꯕꯒꯤꯗꯃꯛ ꯊꯕꯛ ꯀꯌꯥ ꯑꯃ ꯑꯩꯅ ꯇꯧꯗꯕ ꯇꯥꯈꯤꯕꯒꯦ ꯍꯥꯏꯕꯁꯤ ꯈꯪꯕ꯭ꯔꯥ? ꯃꯤ ꯂꯣꯏꯅ ꯊꯕꯛ ꯆꯤꯟꯅꯩ, ꯑꯩꯈꯣꯏ ꯊꯕꯛ ꯆꯤꯟꯅꯩ꯫ ꯏꯅꯥꯎ, ꯅꯪ ꯀꯝꯗꯧꯔꯤ? ꯊꯕꯛ ꯆꯤꯜꯂꯤ? ꯑꯣ, ꯑꯩ ꯊꯕꯛ ꯆꯤꯜꯂꯤ, ꯊꯕꯛ ꯆꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯪ ꯃꯍꯩꯗꯤ ꯌꯥꯜꯂꯤꯕ꯭ꯔꯥ? ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏ ꯊꯕꯛ ꯆꯤꯟꯅꯕꯒꯤꯗꯃꯛ ꯀꯧꯈꯤꯕ ꯅꯠꯇꯦ, ꯃꯍꯩ ꯌꯥꯟꯅꯕ ꯀꯧꯈꯤꯕꯅꯤ꯫ ꯃꯁꯤꯗ ꯈꯦꯠꯅꯕ ꯑꯃ ꯂꯩ꯫ ꯌꯨꯝꯗ ꯆꯠꯂꯣ ꯑꯗꯨꯒ ꯅꯁꯥꯒ ꯃꯤꯇꯤꯡ ꯑꯃ ꯇꯧꯖꯧ꯫ ꯑꯩ ꯏꯁꯥꯃꯛ ꯃꯤꯇꯤꯡ ꯑꯗꯨꯝ ꯇꯧꯖꯩ꯫ ꯍꯧꯖꯤꯛꯇꯤ ꯁꯥꯖꯦꯜ ꯇꯧꯖꯕ ꯃꯤ ꯑꯃꯒꯤ ꯃꯒꯨꯟꯁꯤꯡ ꯆꯥꯡꯌꯦꯡ ꯃꯆꯥ ꯑꯃꯇꯪ ꯌꯦꯡꯁꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯁꯥꯖꯦꯟ ꯇꯧꯖꯕ ꯃꯤ ꯑꯃꯅ ꯃꯇꯝ ꯄꯨꯝꯕꯗ ꯑꯍꯦꯟꯕ ꯃꯥꯏꯜ ꯑꯃ ꯆꯠꯂꯤ꯫ ꯃꯈꯣꯏꯅ ꯗꯔꯀꯥꯔ ꯂꯩꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯏ, ꯇꯧꯕꯁꯨ ꯃꯤꯅꯤꯠ 5-10 ꯉꯟꯈꯠꯅ ꯍꯧꯏ꯫ ꯃꯈꯣꯏꯅ ꯃꯇꯝ ꯆꯥꯅ ꯂꯥꯛꯇꯦ꯫ ꯃꯤꯅꯤꯠ 5 ꯕꯥꯊꯔꯨꯝꯗ, ꯃꯤꯅꯤꯠ 5 ꯑꯃ ꯆꯥꯛ ꯆꯥꯐꯝꯗ,
ꯃꯤꯅꯤꯠ 10 ꯃꯤ ꯃꯌꯥꯝꯗ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯕꯗ ꯂꯣꯏ꯫ ꯑꯗꯨꯒ ꯄꯨꯡ 9:10 ꯊꯕꯛ ꯍꯧꯏ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯈꯣꯏꯅ ꯃꯥꯡꯍꯟꯈꯤꯕ ꯃꯇꯝꯁꯤꯡꯗꯨꯒꯤ ꯃꯃꯜ ꯄꯤꯕꯤꯅꯕ ꯑꯁꯥ ꯇꯧꯏ꯫ ꯅꯪꯅ ꯅꯨꯡꯉꯥꯏꯐꯝ ꯊꯣꯛꯄ ꯑꯗꯨ ꯌꯧꯅ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯕꯨ ꯑꯩ ꯈꯪꯏ ꯃꯗꯨꯅ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯤ ꯃꯁꯤꯗꯤ ꯑꯩꯅ ꯃꯗꯨ ꯇꯧꯒꯗꯕ ꯑꯣꯏꯔꯝꯃꯕꯗꯤ ꯑꯩ ꯌꯨꯝꯗꯒꯤ ꯉꯟꯅ ꯊꯣꯛꯄ ꯇꯥꯏ, ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯑꯩ ꯉꯟꯅ ꯇꯨꯝꯕ ꯇꯥꯏ, ꯉꯟꯅ ꯍꯧꯒꯠꯄ ꯇꯥꯏ꯫ ꯃꯁꯤ ꯌꯥꯝꯅꯗꯤ ꯂꯨꯏ꯫ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯦꯛꯇꯅ ꯅꯪꯅ ꯑꯣꯏꯕ ꯌꯥꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯤꯗꯨ ꯑꯣꯏꯅꯕꯒꯤ ꯏꯁ꯭ꯋꯔꯒ ꯅꯪꯒꯒꯤ ꯃꯔꯛꯇ ꯋꯥꯔꯦꯞ ꯂꯧꯖꯕ ꯌꯥꯏ꯫ ꯃꯦꯊ꯭ꯌꯨ 15 ꯂꯩꯁꯥꯕꯤ 10, ꯑꯄꯪꯕꯤ 5, ꯑꯁꯤꯡꯕꯤ 5꯫ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯕꯣꯔ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇ ꯍꯜꯂꯛꯄ ꯉꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯄꯪꯕꯤ 5ꯗꯨꯗꯤ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ꯫ ꯑꯁꯤꯡꯕꯤ 5ꯗꯨꯗꯤ ꯃꯈꯣꯏꯒꯤ ꯊꯥꯎꯃꯩ ꯑꯗꯨ ꯉꯥꯜꯍꯟꯕꯇ ꯅꯠꯇꯅ ꯊꯥꯎ ꯈꯔꯁꯨ ꯍꯦꯟꯅ ꯄꯨꯔꯛꯈꯤ꯫ ꯀꯔꯤ ꯇꯧꯔꯝꯒꯅꯤ ꯈꯟꯕꯤꯌꯨ? ꯕꯣꯔꯗꯨꯅ ꯃꯈꯣꯏꯅ ꯈꯜꯂꯝꯕ ꯑꯗꯨꯗꯒꯤ ꯊꯦꯡꯂꯛꯂꯕꯗ ꯑꯄꯪꯕꯤ 5ꯗꯨꯒꯤ ꯊꯥꯎꯃꯩ ꯑꯗꯨ ꯃꯨꯠꯈ꯭ꯔꯦ꯫ ꯑꯩ ꯀꯔꯤꯅꯣꯃ ꯍꯥꯏꯖꯕ ꯌꯥꯒꯗ꯭ꯔꯥ? ꯅꯪꯅ ꯏꯁ꯭ꯋꯔꯒ ꯃꯇꯝ ꯂꯣꯏꯅꯗ꯭ꯔꯒꯗꯤ ꯅꯪꯒꯤ ꯊꯥꯎꯗꯨ ꯂꯣꯏꯈꯤꯒꯅꯤ꯫ ꯊꯥꯎ ꯍꯥꯏꯕꯁꯤ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯈꯨꯗꯝ ꯑꯃꯅꯤ꯫ ꯊꯥꯎ ꯂꯣꯏꯊꯣꯛꯈꯤꯕꯗꯨ ꯑꯩꯈꯣꯏ ꯄꯥꯝꯗꯦ꯫ ꯃꯈꯣꯏꯗ ꯊꯣꯛꯈꯤꯕ ꯑꯗꯨ ꯃꯤꯉꯣꯟꯗꯁꯨ ꯊꯣꯛꯂꯤꯕꯅꯤ꯫ ꯊꯥꯎ ꯂꯣꯏꯈ꯭ꯔꯕꯗ ꯑꯄꯪꯕꯤ 5ꯗꯨꯅ ꯑꯁꯤꯡꯕꯤ 5ꯗꯨꯗ ꯂꯥꯛꯂꯒ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯗ ꯅꯈꯣꯏꯒꯤ ꯊꯥꯎꯗꯨ ꯈꯔ ꯄꯤꯕꯤꯌꯨ꯫ ꯃꯈꯣꯏ ꯀꯔꯤꯃꯠꯇꯗꯤ ꯇꯧꯗꯦ꯫ ꯑꯇꯧꯕꯁꯤꯡꯗꯨꯗ ꯆꯠꯂꯒ ꯃꯈꯣꯏꯗ ꯂꯩꯕꯗꯨ ꯄꯥꯝꯗꯨꯅ ꯂꯩ꯫ ꯃꯤꯅ ꯄꯣꯠꯇꯨ ꯂꯩꯅꯕꯒꯤ ꯍꯣꯠꯅꯈꯤꯕꯁꯤꯡꯗꯨ ꯍꯣꯠꯅꯕ ꯇꯜꯂꯕꯗꯤ ꯃꯈꯣꯏꯗ ꯂꯩꯕꯗꯨ ꯀꯜꯂꯛꯂꯨꯅꯨ꯫ ꯁꯣꯟꯗꯨꯅ ꯂꯩꯕꯗꯨ ꯇꯣꯛꯎ꯫ ꯑꯁ, ꯑꯩꯒꯤ ꯌꯨꯝꯁꯤ ꯅꯪꯒꯤꯒꯨꯝꯅ ꯅꯥꯜꯍꯟꯅꯤꯡꯕꯅꯤ꯫ ꯐꯔꯦ, ꯅꯥꯜꯍꯜꯂꯨ ꯃꯗꯨ꯫ ꯑꯩꯒꯤ ꯁꯦꯟꯗꯣꯜ ꯑꯁꯤ ꯁꯤꯡꯗꯣꯛꯂꯕꯗꯤ ꯐꯒꯗꯕꯅꯤ꯫ ꯄꯣꯠ ꯂꯩꯕ ꯇꯣꯛꯎ, ꯑꯗꯨꯒ ꯕꯤꯜ ꯊꯤꯗꯣꯛꯎ꯫ ꯑꯁ, ꯑꯩ ꯃꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯐꯅ ꯀꯨꯏꯅ ꯄꯣꯠ ꯂꯩꯗꯅ ꯂꯩꯔꯅꯤ꯫ ꯗꯦꯕꯀ ꯑꯩꯒꯁꯨ ꯃꯇꯝ ꯈꯔꯗ ꯑꯗꯨꯝꯅ ꯇꯧꯈꯤ꯫ ꯅꯪꯅ ꯇꯜꯂꯤꯕꯗꯨꯗꯒꯤ ꯍꯦꯟꯅ ꯆꯠꯂꯕꯗꯤ, ꯅꯪꯒꯤ ꯍꯛꯆꯥꯡꯅ ꯗꯔꯀꯥꯔ ꯂꯩꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯆꯥꯔꯕꯗꯤ, ꯄ꯭ꯔꯚꯨ ꯅꯪꯅ ꯈꯜꯂꯤ, ꯃꯍꯥꯛꯁꯤ ꯂꯣꯏꯗꯧꯔꯕꯣ? ꯅꯪꯅꯗꯤ ꯑꯗꯨꯕꯨ ꯖꯣꯏꯁ, ꯑꯩꯅ ꯀꯌꯥꯝ ꯇꯨꯝꯕ, ꯀꯌꯥꯝ ꯆꯥꯕ, ꯑꯁꯤꯒꯨꯝꯕꯁꯤꯗꯤ ꯏꯁ꯭ꯋꯔꯅ ꯀꯔꯤꯁꯨ ꯈꯟꯗꯦꯗ꯫ ꯑꯩꯒꯤ ꯑꯔꯨꯕ ꯁꯃꯁ꯭ꯌꯥ ꯃꯌꯥꯝ ꯑꯃ ꯂꯩ, ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯈꯪꯕ꯭ꯔꯥ? ꯑꯄꯤꯛꯄ ꯂꯝꯍꯨꯏꯁꯤꯡꯗꯨꯅꯅꯤ ꯗꯛ꯭ꯌꯥ ꯏꯪꯈꯣꯜ ꯑꯃ ꯃꯥꯡꯍꯜꯂꯤꯕ ꯑꯁꯤ꯫ ꯑꯩꯉꯣꯟꯗ ꯌꯦꯡꯕꯤꯔꯛꯎ, ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯖꯒꯦ꯫ ꯑꯩꯈꯣꯏꯅ ꯃꯆꯥ ꯃꯆꯥꯗ ꯏꯁ꯭ꯋꯔꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯕꯗꯤ ꯑꯆꯧ ꯑꯆꯧꯕꯗꯁꯨ ꯏꯜꯂꯔꯣꯏ꯫ ꯊꯕꯛ ꯃꯆꯥꯗ ꯊꯥꯖꯕ ꯌꯥꯕ ꯃꯍꯥꯛ ꯑꯗꯨ ꯊꯕꯛ ꯀꯌꯥꯒꯤ ꯃꯀꯣꯛ ꯑꯣꯏꯍꯟꯒꯅꯤ꯫ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯈꯪꯍꯜꯂꯛꯄꯁꯤꯡꯗꯨ ꯀꯔꯝꯅ ꯏꯟꯒꯗꯒꯦ ꯍꯥꯏꯕꯗꯨ ꯇꯝꯃꯨ꯫ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯤꯗꯨ ꯑꯣꯏꯌꯨ꯫ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤꯗ ꯀꯅꯥ ꯀꯅꯥ ꯍꯣꯇꯦꯜꯗ ꯂꯩꯒꯗꯒꯦ? ꯅꯪꯅ ꯊꯣꯛꯈꯤꯕꯗ ꯆꯥꯏꯔꯒ ꯊꯝꯂꯝꯒꯅꯨ, ꯃꯤ ꯑꯃꯗ ꯁꯦꯡꯗꯣꯛꯍꯟꯒꯅꯨ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯐꯃꯨꯡꯗꯨ ꯂꯣꯏꯁꯤꯜꯂꯝꯂꯒ ꯂꯣꯏꯅ ꯁꯦꯡꯗꯣꯛꯂꯝꯂꯒ ꯆꯠꯂꯨ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯄꯣꯠꯇꯨꯗꯤ ꯆꯈꯥꯏꯔꯝꯒꯅꯨ꯫ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯍꯣꯇꯦꯜꯗꯨꯒꯤ ꯃꯄꯨ ꯅꯠꯇ꯭ꯔꯒ ꯃꯦꯅꯦꯖꯔ ꯑꯣꯏꯔꯒꯗꯤ ꯃꯗꯨꯗ ꯍꯔꯥꯎꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ, ꯑꯗꯨꯅ ꯃꯤꯅ ꯅꯉꯣꯟꯗ ꯇꯧꯍꯟꯅꯤꯡꯕꯁꯤꯡꯗꯨ ꯃꯤꯉꯣꯟꯗꯁꯨ ꯇꯧ꯫
ꯊꯕꯛ ꯃꯆꯥ ꯃꯆꯥꯗ ꯅꯍꯥꯛ ꯐꯅ ꯀꯨꯏꯅ ꯌꯥꯝꯅꯁꯨ ꯐꯠꯇꯕ ꯅꯠꯇꯕ ꯌꯥꯝꯅꯁꯨ ꯐꯕ ꯅꯠꯇꯕ ꯆꯥꯡ ꯑꯃꯗ ꯑꯍꯣꯡꯕ ꯂꯩꯇꯅ ꯀꯨꯏꯅ ꯂꯩꯔꯛꯂꯦ ꯑꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯐꯖꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯑꯃꯨꯛ ꯅꯧꯅ ꯇꯥꯛꯄ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯑꯩꯈꯣꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯍꯧꯒꯠꯂꯛꯄꯗ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯅꯣ ꯑꯩ ꯀꯥꯎꯈ꯭ꯔꯦ ꯌꯥꯝꯅ ꯀꯨꯏꯔꯦ ꯑꯗꯨꯒ ꯃꯗꯨꯒꯤ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯑꯩ ꯇꯝꯕꯤꯔꯛꯂꯕꯅꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯍꯥꯞꯄꯤꯕ ꯄꯔꯥ 3 ꯂꯩ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯅꯪꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛꯇꯨ ꯌꯥꯝꯅ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯇꯧ ꯅꯪꯅ ꯐꯖꯅ ꯇꯧꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯗꯨ ꯇꯧꯒꯅꯨ ꯃꯤꯉꯣꯟꯗ ꯅꯪꯅ ꯇꯧ ꯍꯥꯏꯕꯗꯨ ꯅꯪ ꯇꯧ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗꯒꯤ ꯅꯪꯒꯤ ꯏꯃꯨꯡꯗꯒꯤ ꯅꯪꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤꯗꯒꯤ ꯈꯠꯅ ꯆꯩꯅꯕꯗꯨ ꯂꯧꯊꯣꯛꯈꯣ ꯑꯗꯨꯒ ꯑꯩꯅ ꯅꯪꯕꯨ ꯕꯣꯔ ꯄꯤꯕꯤꯒꯅꯤ ꯃꯁꯤ ꯑꯔꯨꯕ ꯋꯥ ꯅꯠꯇꯦ ꯆꯍꯤ ꯈꯔꯁꯤꯗ ꯃꯗꯨ ꯇꯧꯅꯕ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯂꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯍꯩꯕ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯌꯨ ꯅꯪꯅ ꯁꯣꯄꯤꯡ ꯆꯠꯄ ꯃꯇꯝꯗ ꯍꯦꯡꯒꯔꯗꯒꯤ ꯐꯤ ꯈꯔ ꯅꯪꯅ ꯊꯦꯡꯕꯗꯒꯤ ꯂꯩꯃꯥꯏꯗ ꯃꯗꯨ ꯅꯪꯅ ꯑꯗꯨꯝ ꯊꯝꯂꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯈꯨꯟꯒꯠꯂꯝꯕ꯭ꯔꯥ ꯑꯗꯨꯒ ꯅꯪꯅ ꯑꯍꯦꯟꯕ ꯈꯔꯁꯨ ꯇꯧꯗꯨꯅ ꯅꯪꯅ ꯊꯦꯡꯂꯨꯗ꯭ꯔꯕꯁꯨ ꯂꯩꯃꯥꯏꯗ ꯇꯥꯔꯛꯄ ꯌꯥꯕꯁꯤꯡꯗꯨ ꯅꯪꯅ ꯈꯨꯟꯒꯠꯂꯒ ꯊꯝꯂꯝꯕ꯭ꯔꯥ ꯒ꯭ꯔꯣꯁꯔꯤꯗ ꯆꯠꯄꯗ ꯀꯅꯥ ꯀꯅꯥ ꯒ꯭ꯔꯣꯁꯔꯤ ꯀꯥꯔꯠꯇꯨ ꯑꯃꯨꯛ ꯊꯝꯂꯝꯕꯒꯦ ꯃꯗꯨꯒꯤ ꯅꯝꯊꯤꯕ ꯒ꯭ꯔꯣꯁꯔꯤ ꯀꯥꯔꯠꯇꯨ ꯏꯁ꯭ꯋꯔꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯑꯃꯨꯛ ꯊꯝꯂꯝꯅꯕꯒꯤꯗꯃꯛ ꯆꯍꯤ 2 ꯆꯪꯈꯤ ꯆꯍꯤ 2 ꯑꯦꯛꯁꯀ꯭ꯌꯨꯁ ꯇꯧꯗꯨꯅ ꯂꯩꯔꯛꯈꯤ ꯁꯤ ꯌꯥꯝꯅ ꯏꯪꯉꯤ ꯁꯤ ꯌꯥꯝꯅ ꯁꯥꯏ ꯑꯩ ꯌꯥꯝꯅ ꯊꯨꯔꯦ ꯃꯁꯤ ꯀꯅꯥꯁꯨ ꯇꯧꯅꯗꯦ ꯑꯗꯨꯒ ꯑꯆꯨꯝꯕꯗꯨ ꯍꯥꯏꯖꯒꯦ ꯁꯤ ꯒ꯭ꯔꯣꯁꯔꯤ ꯀꯥꯔꯠꯀꯤ ꯋꯥꯗꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯃꯄꯨꯡ ꯐꯥꯕꯗꯨ ꯑꯣꯏꯍꯟꯅꯤꯡꯕꯒꯤꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯅꯈꯣꯏꯗꯅꯤ ꯃꯗꯨꯒꯤꯗꯃꯛ ꯁꯥꯖꯦꯜ ꯗꯔꯀꯥꯔ ꯂꯩ ꯏꯁꯥ ꯂꯥꯛꯁꯤꯟꯖꯕ ꯗꯔꯀꯥꯔ ꯂꯩ ꯑꯩꯅ ꯃꯗꯨ ꯀꯔꯤꯒꯤꯅꯣ ꯇꯧꯗꯣꯏꯁꯦ ꯃꯤ ꯀꯅꯥꯁꯨ ꯇꯧꯅꯗꯦ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯇꯧꯅꯗꯕꯗꯨꯒꯤꯅꯤ ꯅꯪꯅ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪꯄꯥꯜꯒꯤ ꯃꯉꯥꯜꯅꯤ ꯕꯜꯕꯇꯨ ꯊꯥꯟꯒꯠꯂꯨ ꯃꯗꯨ ꯊꯥꯟꯗꯨꯅ ꯇꯥꯏꯕꯪꯄꯥꯟꯗ ꯊꯣꯛꯎ ꯑꯩꯅ ꯁ꯭ꯇꯣꯔ ꯑꯃꯗ ꯆꯠꯇꯨꯅ ꯈꯣꯡꯎꯞ ꯖꯨꯔꯥ 2ꯒ ꯄꯔꯁ ꯑꯃꯒ ꯂꯩꯈꯤ ꯑꯩꯅ ꯄꯔꯁ 2ꯗ ꯌꯦꯡꯈꯤ ꯃꯔꯝꯗꯤ ꯃꯗꯨꯒ ꯈꯣꯡꯎꯞ 2ꯗꯨꯒ ꯄꯥꯕ ꯆꯥꯅꯩ ꯑꯗꯨꯕꯨ ꯑꯩ ꯈꯣꯡꯎꯞ 2ꯒ ꯄꯔꯁ ꯑꯃꯈꯛꯀ ꯂꯩꯔꯝꯃꯤ ꯑꯩꯅ ꯌꯨꯝꯗ ꯌꯧꯔꯕ ꯀꯥꯟꯗ ꯅꯨꯄꯥꯗꯨꯅ ꯁꯣꯏꯕꯗꯒꯤ ꯄꯔꯁ ꯑꯅꯤꯃꯛ ꯑꯩꯉꯣꯟꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯃꯜꯗꯤ ꯑꯩꯅ ꯊꯤꯈꯤꯗꯦ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯑꯣꯏꯍꯟꯅꯤꯡꯉꯤꯕ ꯃꯄꯨꯡ ꯐꯥꯕ ꯑꯐꯕ ꯃꯤꯗꯨ ꯑꯣꯏꯅꯕꯒꯤꯗꯃꯛ ꯑꯩꯒꯤ ꯃꯇꯝ ꯀꯥꯏꯊꯣꯛꯂꯒ ꯊꯥꯎ ꯇꯤꯡꯗꯨꯅ ꯑꯃꯨꯛ ꯍꯜꯂꯒ ꯄꯔꯁꯇꯨ ꯄꯤꯔꯨꯈꯤ ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯦ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕ ꯑꯗꯨ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯃꯅꯥ ꯄꯤꯕꯤ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯃꯅꯥ ꯄꯤꯕꯤ ꯃꯤꯁꯤꯡꯅ ꯋꯥꯅꯔꯤꯕ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯍꯥꯏꯔꯤꯕ ꯃꯆꯥ ꯃꯆꯥꯁꯤꯡꯁꯤꯗꯒꯤꯅꯤ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯅꯈꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯃꯆꯥꯁꯤꯡꯗꯨ ꯈꯔ ꯈꯟꯕ ꯉꯝꯕꯒꯦ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯁꯥꯖꯦꯜ ꯇꯧꯖꯔꯕ ꯃꯤ ꯑꯃꯅ ꯃꯁꯥ ꯃꯊꯟꯇꯗ ꯇꯧꯔꯣꯏ ꯍꯥꯏꯖꯕꯇꯪ ꯅꯠꯇꯅ ꯗꯔꯀꯥꯔ ꯂꯩꯔꯕꯗꯤ ꯃꯤ ꯑꯇꯩꯗꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕ ꯉꯝꯃꯤ ꯅꯈꯣꯏ ꯈꯔꯗꯤ ꯃꯤꯅ ꯅꯪꯕꯨ ꯉꯥꯎꯍꯜꯂꯤ ꯃꯤꯋꯥ ꯉꯥꯡꯅꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯤꯅ ꯄꯥꯝꯕꯁꯤꯡꯗꯨ ꯂꯣꯏꯅ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯅꯈꯣꯏ ꯈꯔꯗꯤ ꯆꯣꯛꯊꯔꯦ ꯅꯪꯒꯤ ꯄꯨꯟꯁꯤꯗꯨ ꯃꯤꯅ ꯆꯂꯥꯏꯍꯜꯂꯒ ꯅꯪꯅ ꯐꯕ ꯄꯨꯟꯁꯤ ꯍꯤꯡꯕ ꯉꯝꯂꯣꯏ ꯏꯁ꯭ꯋꯔꯅ ꯍꯣꯏ ꯍꯥꯏꯅꯤꯡꯕ ꯀꯥꯟꯗ ꯅꯪꯁꯨ ꯍꯣꯏ ꯍꯥꯏꯕ ꯅꯪꯅ ꯍꯤꯡꯅꯕꯒꯤꯗꯃꯛ ꯄꯨꯟꯁꯤ ꯑꯃ ꯂꯩ ꯅꯪꯒꯤ ꯄꯥꯡꯒꯜ ꯂꯩ ꯈꯨꯗꯣꯜ ꯂꯩ ꯍꯩꯁꯤꯡꯕ ꯂꯩ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯅꯍꯥꯛꯅ ꯏꯁ꯭ꯋꯔꯅ
ꯄꯥꯝꯂꯤꯕꯁꯤꯡ ꯑꯗꯨꯗ ꯁꯤꯖꯤꯟꯅꯗꯨꯅ ꯏꯁ꯭ꯋꯔꯅ ꯑꯣꯏꯍꯟꯅꯤꯡꯂꯤꯕ ꯃꯤꯗꯨ ꯑꯣꯏꯅꯕ ꯇꯧꯒꯗꯕꯅꯤ꯫ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯅꯁꯥꯒꯤ ꯅꯊꯧ ꯂꯩ ꯍꯥꯏꯅ ꯈꯟꯕꯒꯦ? ꯑꯩ ꯏꯁꯥ ꯏꯊꯟꯇ ꯑꯣꯏꯅꯤꯡꯂꯦ ꯍꯥꯏꯅ ꯍꯥꯏꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯅꯤ ꯑꯁꯤꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite mahakna akhoi bu phi maru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite